Ngarang numit yung bapung amaga minute ni fumangarom taba adwaida len yawba akan nonglei nungsitna lamdam masigi mafam kayada amanga ta thokan kibaga loinana Imphal West District ki manung chanba ka wan nawlam lekai da so mafam adugi yum kaya amanga ta thokan kre soglaba yum sing adugi meeoi sing hauzik leipham leitabagi awaba kaya so mayoknari nakalamaromda lengak ngarang ki thodok asida soglaba yum sing athubada mateng pinaba haiduna helpline number fawba piduna miyamgi kudong sana bagi damal thorang kaya paikhatli haikrafaso helpline number sing asida nonglei nungsit ki awaba mayoknariba imung kaya gi meeoi singna phone torokpagi sang yamna henbana maram oiraga meeoi kaya amati paw phaunaba phangdana leiri loinana soglaba imung sing asina makoigi awaba sing asibu wakatfam khangdabana kudong sadaba kaya mayokna hori hiramasigi matangda aikogi pawmi risikes nawremdagi pawdam ama Imphal West District manung sanbalang thabay AC ke manung dalay baka awan narom ni kadri mafam masida ngarang numiting mamatong pung amaga minute ni fu mangarom chatpa aduway da yam akan ban nonglei nungsit lenyaw na tarakip aduna maram oiraga mafam masige ayam basaruk haiba tare yum sing loina mak yam na pipam kaina lebagi pipam adun le si dai si yang bio khoi gi laikai asigi yum amakhani yam na pipam sadana ngarang gi leiri ba len aduna yam na pipam sadana imung sisu yam na aruwa pipam da leiri adubu hojikse nong tab sule tamna maram oiraga kari karamba tawraga akhoi lairiba meeoi sing asi karamna imung asigi meeoi sing asina karamna leli haibadu phibam asini yamna phibam kaibagi sakta madri polise majik lairi phibam asini sidaisna ngarang gi thokliba akhoi len yaw ba yamna akanba nonglei nungsit aduna yamna akanba mong yamna sathi mong le thokliba se aduko lengak ki Michael dagidi yam October response pero po ina Imphal West Imphal East amade lab na masigila ni ba distriction gi oina helpline number di yam atong matamda thadore yado manak nakpa ko gi kwaliba DC district adu gi DC da yam na atong matamda report bikhalo haina haidabasu akoi gi leiri ba miyam sing asina karam na satlaga channel asi khangdaba na manam oira kanada report asi tawgani haiba khangdaba na chingba aduga amaromda helpline number asi Imphal West ki oina number je phone number ama khak oibani na hojik Imphal West ki mafam kaya dagi phone tawsalakna maram oiraga hojik se yamna phone tawsu chataba maroina ngasai ayu angambadadi helpline number asi fawda switch off lewai phibam aduni leiri base adugo lengakna asok fajana haidaba loina na lengakna hojik piriba helpline number asina mayamna paw phabiyo haiba taragasu miyamna paw phawbang ngamdaduna akhoi leiriba phibam asida yamna lamdam asigi praja sing haiba tare yamna awaba phibam amada hojik nongsu leptamana maram oraga makhoi asi karamna lengani haibagi mipai baduni leirise hiram asigi matangda pawdam celebrity sikas naurem elite news kawa